Mayam puno upuhan mongtada MS Daina taram nokchari ngasi su mayam gi namak anu film amagi explanation pudon lakchari film adudi war film asi khongjo mawang lekai dagi aigi brother Lustam Moirang themna request torok film ni film asi gi director Siddharth Anand film asi gi writer na Abbas Terwala film asi da maru iba role loriba mioi khargi saktak serke Major Kabir Daliwal gi saktamda Hrithik Roshan Captain Khalid Rahmani aduga Shroff ki saktam su langliba Tiger Shroff Colonel Sunil Luthra ki saktamda Ashutosh Rana Aditi Nehta ki saktamda Anupriya Goenka Naina Burma ki saktamda Vaani Kapoor Dr. Malika Singhal ki saktamda Dipanita Sharma Nafisa Rahmani ki saktamda Soni Razdan Dr. Utpal Biswas ki saktamda Arif Jakaria BK Naidu ki saktamda Mohit Chauhhan Film asina IMDb da 6.5 rating phangi Rotten Tomatoes da 89% aduga Google user singna 85% like to film ni mayam punna taminasi explain to matamda soikibalan kiba amadi awat pina singba yaw batarabasu tabiro khuding mangna ngakpi nanaba amukan na khurumjari nungsi biduna channel asibusu subscribe to biramo film asigi han masinda VK Naidu amadi mahaki mung manung numidangi chak chaba du li BK Naidu na lairibasi Delhi gi mapam amadani mahak pung nipan makhai tarakladuna mahaki ka adara sanglami aduga mahakna mahaki thong adu lonsillaga mahaki computer lairiba mpham adu sanglai aduga mahakna Syria da leiba sniper paiba Indian Army amada contact torami mahakna sniper paiba nupa adada Farid Haqqani kawu nupa ama lakani mahakna miyoi kaya amabu jihad ki mingda magi lebak thadok halaga mahaki matung ilanduna terrorist ki thabak kaya ama tawli maram aduna mahak ko halaga hariba thabak sing adu thingadabani harami madu sniper paiba nupa aduna Farid Haqqani ngairami ngai haki matung Farid Haqqani mafam adu yoksalei aduga Farid Haqqani na mahaki miyoi kharada mahangna tonglakliba bullet proof oiba nungsen adu singtharaga wari ngahak sanarami hariba tanja aduda BK Naidu na Farid Haqqani bu nongmei aduna kapnanaba yamna kanna hairami adubu maduki ona tainabada mahangna Syria da lei haina khalliba army aduna mangon doina mahaki nongmei adu kapai aduga sniper paiba nupa aduna BK Naidu bu halami mathangi sinda Colonel Luthra Defense Minister Sarna Patel gi manakta laklami Sarna Patel na mahangna nongmei aduna Farid Haqqani da aim tawbra haiduna hanglami mauda Colonel Luthra na hoi haiduna khumi Sarna Patel na makhata arduna mahangna kaplibu nongmei aduna Syria da leiba Farid Haqqani da di pandraduna Delhi da leiba BK Naidu da matokram da palibano kairino tawribase Colonel Luthra haiduna hanglaklami maduda Colonel Luthra na Kabir aikoi mayam minam lamlaga kanagumba kharaga chatminna khre mahak aikoi dagi lot khre haiduna hairami maduda Defense Minister Sarna Patel na makhata arduna mahakna chatminna khrebadu Haqqani ra Jesla natragana Rizwan Ilyasira aikoina visual fit adugi matungina kanagumba amana Syria da nongmei em tamnuna lei habidi khangi hariba misak adu kanano haiduna hanglami maduda Colonel Luthra na Kabir na mafam aduda mahaki nongmei amadi camera adu remote sizinaduna numit humni mamangda khinnuna thamkhrabani maram adunani aikoina Haqqani bu yenglingi matam mahangna BK Naidu bu hariba matam dumakta da kapani matam aduda Defense Minister Sarna Patel na matau karamna aina kayamuk haina singna hariba thogdo asigi report asi PM office ta pirugadoribano harmi mauda Colonel Luthra na ma'am aina khangliba sigumna nangsu khanglibaduni harmi mauda Defense Minister Sarna Patel ngahak wakhan toraga mahangna topa khongthang ma thangdringeida mahak po halo nangna matam punamakta Kabirna khwaidagi hena hi singi haibadai adubu mangondagi hena hi singma misak ama lerangani hariba misa adu thiyu aduga mangonda hariba thaba adu pangthoa lu harmi asumna mathangi sinda baleta hariba malta gi mafam adu uli mafam aduda India da lepa leitana drug ki polam sing thajalakliba oslap amadi mahaki gang sing mahaki atopa customer amaga wari sanaduna lerami matam aduda Lieutenant Khalid Rahmani makhoi gi manakta changlakami aduga lermliba gang kangu adu mahakna mathang halami mathangi sinda Khalid Rahmani mahaki officer da laklami matam aduda Colonel Luthra amadi makhoi gi army sing Kabir gi matangda meeting no torami Khalid meeting da jangsalakna yorami
Colonel Lutrana Kabirna passport taret sizinai adubu mahangna India da changpa matamda hairiba passport taret adu mahangna India da mo halakpa matamda sizinade hairlami maduda Aditi na hetana aikoina Turkey dagina India da halakpa flight khudingmak check tawre hairlami aduga meeting aduda yauriba saini nasu Kabirna India da halakani haibasigi guarantee karino hanglami makoida natana meeting aduda yauriba miyoi kayana masa masagi opinion sing phungdoklami Mauda Colonel Lutrana nakoin hairiba kudingma adu chummi adubu Kabir Delhi da soidana halakani hauji kadaida mahak leibage haibasini aikoina thiba darkar oiribasi hairmi maduda Khalidna Colonel nahangna khwaidagi maruiba question amadi hangba kaure hairmi Khalid ki wahai adu tawa matamda meeting adu yaramliba miyoi kudingma mangonda onsindana yenglei aduga mahakna karigidamagno aikoi mayambu training tawbiramliba miyoi ama aduga aikoi bu lekha tahalamlaba miyoi kaya amabu hatliba miyoi amana aikoi bu lekha tahalamlaga chatkadoribano hairmi mauda Colonel Lutrana hairiba dugi maram thidoksi saini nahangna hairiba dugi maram du thidoglaga aingonda report adu pirau hairmi mauda mayam adu tumin lehermi Colonel Lutrana makha tarduna aina hairiba wasida kari pen da yawbage hanglaglami mauda Khalidna karigidamak saini bu hairiba thabak adugidamak khallibano Major Kabir bu ningthina khangmadi saini dagi aina heli mauda Colonel aduna Khalid nahangna lakpa adu mahangna soidana khangani mauda Khalidna aikoi khudingmangna chatpa matamda mahangna dum khangadaba lere mahangna matau karamna khalli aduga mahaki khongthang karino haibase aina khangi hairmi maduda Colonel aduna Khalid nahangna mabu nungsi hairglami mauda Khalidna aigi leibaktagi mahakne hena kaisu nungsiba nate Colonel aduna makha taraga karigumba nangna mahakpu phangma matamda nangna mahakpu kapa ngamgadra hairmi maduda Khalidna ngamgani aina mahaki wakhanbu khanglaba matamda haibadi mahakna ikhoibu lekha tahalamlaga satkribado kari maramgino haiba khanglaba matamda aina mahakpu kapa ngamgani hairmi mauda Colonel aduna Khalid aina kiribadi karigumba nangna mahaki wakhalondu khangba ngamdrabadi hairlami mauda Khalidna aigidi aina haigadabadu haikrabaduni aina mahakpo hana sokhangani haibadi mahakpo hana kapkani aduga mahaki wakhalon adu aina makhatana hangani hairmi asumna mathangi senda Khalid mahaki office manungda Kabir gi photo ama pairaga sahi ani gi mamangda mahangna Kabir bu thengnarakhiba adu ningsingba utli Khalid amadi Colonel Luthra Kabir bu nabalangami Khalid Kabir bu mamit kuptaba makhayenglammi mathangi senda Kabir gi ka adu makhoi wari sanaba doli Kabir na noklaga Colonel nang naingonda phagi tawribra haiduna hanglei Colonel aduna mahaki sahi ani gi report sida lere mahak atopo officer kaya ga loinaraklabani mauda Kabir na adu kaidorabage haiduna hanglaklami Colonel aduna makha tarduna Kabir masi nangi unit ni masida nangna mi amabu yawhanba natragna yawhandaba aduga matau karamna makhoibu train tawgani haibase nangi apamani nangi warepni maduda Kabirna aikoina khanariba wafam ase matangsida loire hairmi Colonel aduna makha tarduna adudi nahaki aroiba warep adu karino ai madu khangba pami hairmi maduda Kabirna Colonel aduda onsillaga nahangna lorakpa warep adu aina yagani hairmi Colonel aduna makha taraga Kabir Khalid tai koina sinaba thabak kudingmak mahangna mapung phana yamna phajana pangthoi aduga nahangna kaigidamak nangi mission aduda mahakpu yahonba pamdribano hairmi Kabirna maram amakhakta nate maram ani hairga mahaki masada nongmaina pankhibagi mafam ani adu ulami mahangna makha tarduna aikoi bu lekha tahalamba Khalid ki mapa Major Abdul Rahmani na aingonda nongmaina kablakibani matam maduda aidi hinghore adubu Major Rahmani amadi aigi marakta lepliba aigi lanmising adudi amata hingkidre madu haraga Kabir haugattuna Khalid ki manakta sangsilai aduga mahangna Khalid ta nahaki napagi oi thangba amadi ye thangba mamit ani aduda aina nongmaina kapkhibani mahangna makha tarduna Colonel aduda karigidamak aina aikoibu lekha tahalamba miyoi amagi machanu pabu makutta khulai pairaga aigi manakta karigidamak lehengadoribano haiduna hanglaklami mauda Khalidna Colonel aduda wangangbage yaba lawrami Colonel aduna Khalid ta wangangbdugi yaba piraklami Khalidna aigi pa aduna aikoibu lekha tahananaba torome adubu hairibadu
ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯈꯪꯕꯒꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯂꯩꯈꯥ ꯇꯥꯍꯟꯒꯗꯧꯔꯦ ꯍꯥꯏꯕꯗꯨ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯒꯤ ꯏꯃꯥꯅ ꯃꯍꯥꯛꯄꯨ ꯆꯤꯡꯅꯩ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯥꯔꯃꯤꯗ ꯄꯥꯎ ꯑꯗꯨ ꯄꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯅꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗ ꯐꯤ ꯀꯨꯞꯄꯒꯤ ꯃꯍꯨꯠꯇ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯗꯥꯛꯐꯝ ꯑꯣꯏꯅ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯀꯕꯤꯔꯁꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯈꯥꯂꯤꯗꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯤꯡ ꯑꯗꯨ ꯑꯩꯒ ꯃꯔꯤ ꯂꯩꯅꯩ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤ ꯑꯩꯒꯤ ꯏꯄꯥ ꯈꯛꯇꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯏꯃꯥꯒꯤꯁꯨꯅꯤ꯫ ꯑꯩꯒꯤ ꯏꯃꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯊꯋꯥꯏꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯏ ꯃꯗꯨꯗ ꯃꯍꯥꯛ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯥꯀꯟꯗ ꯋꯥꯔꯤ ꯇꯥꯔꯝꯕ ꯀꯔꯅꯦꯜ ꯑꯗꯨꯅ ꯈꯥꯂꯤꯗꯄꯨ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯅꯅꯕ ꯈꯪꯍꯜꯂꯝꯃꯤ꯫ ꯈꯥꯂꯤꯗ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯀꯔꯅꯦꯜ ꯑꯃꯗꯤ ꯀꯕꯤꯔ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯏ꯫ ꯀꯔꯅꯦꯜꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯑꯩꯈꯣꯏꯕꯨ ꯂꯩꯈꯥ ꯇꯥꯍꯜꯂꯝꯂꯦ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯊꯧ ꯑꯗꯨ ꯅꯤꯡꯊꯤꯅ ꯇꯧꯔꯤ꯫ ꯅꯍꯥꯛꯀꯤ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯉꯝꯕ꯭ꯔꯥ ꯃꯍꯥꯛꯅ ꯀꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯝꯒꯅꯤ ꯍꯥꯏꯕꯁꯦ꯫ ꯃꯍꯥꯛ ꯃꯊꯧꯅ ꯌꯥꯝꯅ ꯂꯩ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯤꯡꯆꯠ ꯊꯤꯔꯤꯕ ꯑꯗꯨ ꯀꯣꯛꯍꯟꯕ ꯄꯥꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯃꯦꯖꯔ ꯔꯍꯃꯥꯅꯤꯕꯨ ꯀꯥꯞꯇꯨꯅ ꯍꯥꯠꯂꯤ ꯍꯥꯏꯕꯗꯨ ꯈꯪꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯅꯪꯒꯤ ꯇꯤꯝ ꯑꯁꯤꯗ ꯌꯥꯎꯕ ꯄꯥꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯃꯍꯥꯛꯄꯨ ꯇ꯭ꯔꯦꯟ ꯇꯧꯍꯜꯂꯒ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥꯒ ꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯨꯞ ꯇꯧꯕ ꯄꯥꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯇꯥꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯈꯥꯂꯤꯗ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯅꯦꯜ ꯑꯗꯨꯅ ꯊꯣꯔꯛꯂꯒ ꯅꯍꯥꯛ ꯃꯍꯥꯛꯀꯤ ꯇꯤꯝꯗ ꯌꯥꯎꯔꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯔꯅꯦꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯒ ꯅꯍꯥꯛꯅ ꯂꯩꯔꯤꯕꯁꯤ ꯑꯄꯤꯛꯄ ꯂꯪꯂꯥ ꯑꯃꯅ ꯐꯥꯔꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯃ ꯍꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗ ꯂꯪꯂꯥ ꯑꯗꯨ ꯀꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈꯤ꯫ ꯈꯥꯂꯤꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯀꯕꯤꯔꯅ ꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯔꯤꯕ ꯔꯤꯖꯋꯥꯟ ꯏꯂꯤꯌꯥꯁꯤꯒꯤ ꯃꯔꯝꯗ ꯀꯕꯤꯔꯒꯤ ꯇꯤꯝꯅ ꯈꯟꯅ ꯅꯩꯅꯔꯝꯃꯤ꯫ ꯑꯗꯤꯇꯤꯅ ꯃꯍꯥꯛ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯛꯅꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅꯗꯤ ꯃꯍꯥꯛꯁꯤ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃ ꯑꯣꯏꯅ ꯎꯏ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯃꯍꯥꯛ ꯑꯁꯤ ꯒ꯭ꯂꯣꯕꯦꯜ ꯇꯦꯔꯣꯔꯤꯁꯠꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯔꯤꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯃꯨꯊꯠꯀꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯏ꯫ ꯃꯃꯥꯡ ꯆꯍꯤꯗ ꯄꯣꯛꯈꯥꯏꯈꯤꯕ ꯏꯌꯔ ꯏꯟꯗꯤꯌꯥ 215 ꯑꯗꯨꯗ ꯏꯟꯗꯤꯌꯥ ꯃꯆꯥ 139ꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏ 58ꯒ ꯍꯥꯠꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯕꯤꯔꯅ ꯈꯥꯂꯤꯗꯇ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯤꯇꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯏꯔꯥꯛꯇ ꯂꯩꯕ ꯂꯥꯜꯍꯧꯂꯨꯞ ꯑꯃꯒꯤ ꯀꯃꯥꯟꯗꯔ ꯕꯥꯁꯤꯔ ꯍꯁꯤꯞ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯅꯤ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯁꯥꯎꯔꯞꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯔꯤꯖꯋꯥꯟꯏꯂꯤꯌꯥꯁꯤꯒ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯃꯔꯤ ꯂꯩꯅꯔꯤꯕꯅꯣ ꯃꯈꯣꯏꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ AK-47 ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯗ ꯑꯦꯟꯇꯤ ꯑꯦꯌꯔꯀ꯭ꯔꯥꯐ ꯃꯤꯁꯥꯏꯜ ꯀꯅꯥꯅ ꯄꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯀꯕꯤꯔꯅ ꯔꯤꯖꯋꯥꯟꯏꯂꯤꯌꯥꯁꯤꯅ ꯄꯤꯕꯅꯤ ꯃꯍꯥꯛ ꯑꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯟ ꯑꯩꯅ ꯃꯍꯥꯛꯄꯨ ꯆꯍꯤ 5 ꯆꯨꯞꯅ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯊꯦꯡꯅꯔꯒꯅꯤ ꯃꯍꯥꯛꯅ ꯍꯥꯠꯂꯒ ꯍꯥꯠ ꯑꯩꯅ ꯍꯥꯠꯂꯒ ꯍꯥꯠ ꯃꯔꯝ ꯑꯁꯤꯅꯅꯤ ꯍꯥꯏꯔꯤꯕ ꯃꯤꯁꯟ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯃꯠꯇ ꯇꯧꯔꯛꯄ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯇꯧꯔꯛꯄ ꯇꯥꯔꯕꯗꯤ ꯃꯗꯨ ꯑꯩꯅ ꯂꯅꯥꯏ ꯅꯨꯡꯉꯥꯏꯅꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯧꯒꯅꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯈꯥꯂꯤꯗꯇ ꯌꯥꯝꯅ ꯆꯤꯡꯅꯕ ꯃꯑꯣꯡꯗ ꯌꯦꯡꯉꯝꯃꯤ꯫ ꯀꯕꯤꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯈꯣꯏꯅ ꯕꯥꯁꯤꯔꯕꯨ ꯐꯪꯂꯒ ꯃꯍꯥꯛꯀ ꯏꯂꯤꯌꯥꯁꯤꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯤ ꯎꯠꯄ ꯉꯝꯕ ꯇꯥꯔꯕꯗꯤ ꯒꯚꯔꯟꯃꯦꯟꯠ ꯑꯃꯠꯇꯅ ꯃꯍꯥꯛꯄꯨ ꯆꯪꯖꯐꯝ ꯄꯤꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯏꯔꯥꯛꯀꯤ ꯇꯤꯀ꯭ꯔꯤꯠ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯤꯁꯟ ꯑꯁꯤ ꯌꯥꯝꯅ ꯏꯆꯝ ꯆꯝꯕꯅꯤ ISISꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯆꯠꯂꯒ ꯕꯥꯁꯤꯔꯕꯨ ꯍꯤꯡꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯥꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯕꯨ ꯅꯨꯡꯅ ꯊꯣꯝꯂꯒ ꯍꯥꯠꯅꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯃꯧꯂꯥ ꯑꯗꯨ ꯂꯥꯛꯄ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯉꯥꯏꯔꯝꯃꯤ꯫ ꯇꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯕꯤꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝ ꯌꯥꯎꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯧꯂꯥ ꯑꯃ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯌꯥꯅ ꯉꯥꯛ ꯁꯦꯜꯂꯒ ꯂꯥꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯁ꯭ꯇꯣꯅꯤꯡ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯅ ꯊꯣꯝꯂꯒ ꯍꯥꯠꯄ ꯑꯁꯤ ꯑꯔꯥꯕꯤꯛ ꯂꯣꯟꯗ ꯔꯖꯝ ꯍꯥꯏꯔ ꯈꯪꯅꯩ꯫ ꯍꯥꯏꯔꯤꯕꯁꯤ ꯏꯁꯂꯥꯝꯒꯤ ꯂꯣ ꯁꯔꯤꯌꯥ ꯍꯥꯏꯔꯤꯕꯗꯨꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯄꯅꯤꯁꯃꯦꯟꯠ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯂꯨꯍꯣꯡꯂꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯒꯅ ꯂꯨꯍꯣꯡꯂꯕ ꯅꯨꯄꯤ ꯑꯃꯅ ꯖꯤꯅꯥ ꯑꯜ ꯃꯣꯁꯦꯅꯥ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯂꯝꯆꯠ ꯅꯥꯏꯗꯕ ꯆꯠꯂꯝꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯄꯤꯕ ꯄꯅꯤꯁꯃꯦꯟꯠꯅꯤ꯫ ꯄꯟꯖꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯅ ꯊꯤꯖꯔꯨꯕ ꯃꯇꯝꯗ ꯐꯪꯖꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯃꯗꯤ ꯑꯔꯥꯟꯕ ꯌꯥꯎꯕ ꯇꯥꯔꯕꯗꯤ ꯃꯨꯁꯂꯤꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯦꯝꯗꯣꯛꯆꯅꯅꯕ ꯃꯇꯝ ꯄꯤꯕꯤꯅꯅꯕꯒꯤꯗꯃꯛꯇ ꯅꯣꯜꯂꯨꯛꯆꯔꯤ꯫ ꯑꯁꯨꯝꯅ
Hairiba mafam aduda nupi adu puthoroklami. Matam aduda maula aduna nupi aduda nungna thomlaga hatpa yabage ayabadu pirami. Maula aduna ahanba oina nupi aduda nungna thomnanaba hotnabada Kabirna mahakpu nungmoina kaptuna halami. Kabir mahaki security sing aduna pharaga Basirgi manakta purami. Basirgi guard sing aduna mahakpu phuserami. Mahak mamai mamit pungkai kairami. Inaina mamai mamit adu pungchot chotlami. Basir mahaki manakta sangsilai aduga mahaki phone adu Basirna lorami. Basirna phone adu phaklaga yenga matamda mahaki photo mayam yorami. Maduda Basirna nahaki phone asidi aigi album tare nahak India gi agent ni aduga nangna aibu hanarabugidamukta mafam asida lakpani natra haiduna hanglami. Mauda Kabirna nongmi toraga nang nate nahaki boss Ilyasini mahakpo ingonda sinau hairami. Maduda Basirna nahak Ilyasibu pame haba. Nang nahakna leiriba mafam asi kadaidano haiba phawo khangzade. Maduda Kabirna minute 3 kaktamak ngaire hairami. Basirna makha tarduna adu kaidoraba nangna khallibisi nangi miyoising aduna nangbu kanba lakani sira nangna khanbada makhoina nangsi matau karamna thiba phangani haina khanbage nangi khunguptagi phangba masigi transmitter jina phangani sira nangna mafam asida nasana thanda piece ama khaktang oina lakpani haibadi mapum oina lakpani adubu nangaina maset thugairagani hairami aduga Basirna pairiba transmitter adusu maset ani thongna thugairami. Kabirna transmitter ani ni haiklami. Maduda Basirna yamna ngakna kari haiba transmitter ani ni haiba haidun haiklami. Kabirna mayam nungdagi transmitter ama lawthoklami. Aduga haiba transmitter adu Basirda ulami. Aduga mahakna makha tarduna ya amana mingonda utnanabugini. Aduga ya amana siknanabani haiduna hairaga transmitter adu Basirgi mamaida matinga konana sisalami. Kabirna makha tarduna huisa nakoi sienge haibra natragana aibu makha tana phukhi haibra haiduna hanglaklami. Hairiba tanja aduda Khalidna machine gun panba nongmai ama thokchilalaga Basirgi guard sing adu mathang halami. Kabirgi atopa temgi miyoi sing adu mafam aduda suna yoroklami. Ngahak lerba matung Khalidna thawakliba gari aduda RPG ama kapsalaktuna thugairami. Khalid gari adudagi chongtharaga Basirgi guard sing adu khut amadi khulai sizinaduna hatpa horoklami. Kabir su pulamba du nanthoroktuna punariba du yorami. Khalid amadi Kabirna tongan Basir bu purami adu Basir wang chawba amadi mapangan kanmena maram waraga mahakna sopan namatan nanglamdi. Adu mamai thangda Khalid amadi Kabir makhoi ni punsinduna Basir bu phuduna Basir bu maithiba pirami. Mathangi sinda numidangi matamni makhoina mission adu halaklaba matung makhoigi unit ke maduda wari watai sanaduna lerami. Aditina karigomba handaki mission nasina scorecard leramba tarabadi nangna man of the match tagani haiduna Khalid ta hairami. Saurab nasu Kabirna nangbu thajaramdabado haujikti khara hantharagani hairami. Maduda Khalidna aina pamlebisi madu nate aina pamlebadi mahakna aibu thajabibaduni hairami. Mauda saurabna aisu star Katrina ke pami hairami. Masida mahakna haininglibasi phanglaroidaba oiraroidaba wani haibaduni. Maduda makhoi mayam punna noami tanja aduda army ama changlaklaga Khalidta kanagumba amana nangbu unaba lakli hairami. Maduda Khalidna yengthorapada lagliba misak adu mahaki mama oirami. Mahakna mahaki mamagi manakta changlaklaga mahaki mamabu chetna konjarami. Aduga mahakna mamada karigidamak lakno haiduna hanglami. Maduda mamana aina nangidamak isorda kaluraba asengba pot khara thilakpani. Makhoiga chamino aina makhoibu nada yektana leinanagidamak isorda khurumjarami hairami. Maduda Khalidna aigidi isorda kari nibibage haiduna hanglami. Maduda mahaki mama Nafisa Rahamanina nangidamakta aina isorda thaunani jari hairami. Maduda Khalidna makha tarduna aduga nang nasagidi kari nibage haiduna hanglami. Maduda mamana ikai khumnaba izat adu nirei hairami. Maduda Khalidna ima nang naibu thauna hapiri thauna supibiri aina kaidonungda nahakpu amuk ikai phiru khumhaloi hairami. Maduda mamana aina miya mangda sahi 13 subna maya sinon thaduna laklabani. Aina amuk maya sinon khatpagi hak ado nangna piyu aduga isona nangbusu mai pakhanbi sanu hairami. Mama masa adu pungning nungsina konduna kaminarami. Khalidna ima izat amadi thauna sigi mathakta paisa su khara darkar oi hairami. Maduda mamana Khalidta yamna ngakna yengami. Maduda Khalidna
ꯑꯩꯈꯣꯏꯒꯤ ꯕꯤꯜ ꯃꯌꯥꯝ ꯑꯃ ꯊꯤꯒꯗꯕ ꯂꯩꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯔꯅ ꯈꯥꯂꯤꯠꯄꯨ ꯀꯧꯔꯛꯏ, ꯑꯗꯨꯒ ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯑꯣꯐꯤꯁꯇ ꯆꯪꯉꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯥꯂꯤꯠꯀꯤ ꯃꯃꯥ ꯅꯐꯤꯁꯥꯅ ꯀꯕꯤꯔꯕꯨ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯕꯤꯔ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯃꯦꯖꯔ ꯑꯕꯗꯨꯜ ꯔꯍꯃꯥꯅꯤꯕꯨ ꯍꯥꯠꯈꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯍꯥꯏꯕꯁꯨ ꯈꯪꯂꯝꯃꯤ꯫ ꯀꯕꯤꯔ ꯑꯃꯗꯤ ꯅꯐꯤꯁꯥ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯕꯤꯔ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤ꯫ ꯅꯐꯤꯁꯥꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯈꯥꯂꯤꯠꯇ ꯅꯪꯅ ꯊꯕꯛ ꯇꯧꯔꯤꯕ ꯑꯁꯤ ꯃꯤꯁꯛ ꯑꯁꯤꯒꯤ ꯃꯈꯥꯗꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯤꯠꯌꯦꯡ ꯑꯃ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯈꯥꯂꯤꯠ ꯀꯕꯤꯔꯒꯤ ꯑꯣꯐꯤꯁꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯕꯤꯔꯅ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯥꯂꯤꯠ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯉꯛꯏ, ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯀꯕꯤꯔꯅ ꯐꯝꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯈꯥꯂꯤꯠ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯈꯣꯏꯅ ꯆꯠꯂꯨꯔꯤꯕ ꯃꯤꯁꯟ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯛꯄꯒꯤ ꯃꯍꯥꯛꯄꯨ ꯊꯥꯒꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯀꯕꯤꯔꯅ ꯈꯥꯂꯤꯠ, ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯣꯠꯂꯤ꯫ ꯅꯪꯅ ꯅꯪꯒꯤ ꯇꯥꯔꯒꯦꯠ ꯈꯔ ꯉꯔꯥꯡ ꯃꯤꯁ ꯑꯣꯏ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯅꯪꯅ ꯃꯇꯝ ꯆꯥꯅ ꯎꯗꯦ꯫ ꯃꯈꯣꯏ ꯅꯪꯒꯤ ꯌꯦꯠ ꯊꯪꯕ ꯅꯥꯀꯟꯗ ꯂꯩꯕꯅꯤ, ꯑꯗꯨꯅ ꯅꯪꯒꯤ ꯃꯤꯠꯀꯤ ꯌꯦꯠ ꯊꯪꯕ ꯁꯔꯨꯛꯇ ꯎꯗꯕ ꯃꯐꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯇꯥꯛꯏ, ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯀꯕꯤꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯍꯥꯛ ꯑꯩꯒꯤ ꯇꯤꯝꯗꯒꯤ ꯂꯧꯊꯣꯛꯂꯕꯅꯤ, ꯅꯪ ꯑꯩꯒꯤ ꯇꯤꯝꯗ ꯌꯥꯎꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯥꯂꯤꯠꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯖꯒꯦ ꯇꯧꯕꯗ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨꯕꯨ ꯀꯟꯊꯠꯂꯒ ꯑꯩꯒꯤ ꯇꯤꯝ ꯑꯁꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅꯤ ꯈꯥꯂꯤꯠ, ꯃꯈꯣꯏꯕꯨ ꯁꯣꯏꯗ ꯉꯥꯝꯍꯟꯗꯕ ꯍꯥꯏꯕꯁꯤꯅ ꯑꯩꯒꯤ ꯗꯥꯏꯇꯅꯤ꯫ ꯅꯍꯥꯛꯀꯤ ꯁꯣꯏꯅꯥꯏꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯅꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯀꯕꯤꯔꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯈꯥꯂꯤꯠ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯈꯥꯂꯤꯠꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯕꯤꯔꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯑꯩꯒꯤ ꯏꯄꯥꯅ ꯑꯃꯨꯛꯀꯁꯨ ꯉꯝꯍꯟꯕ ꯄꯥꯝꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯀꯕꯤꯔ ꯌꯥꯝꯅ ꯉꯛꯅ ꯀꯔꯤ ꯍꯥꯏꯕ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯈꯥꯂꯤꯠꯅ ꯃꯍꯥꯛꯅ ꯄꯤꯔꯝꯂꯤꯕ ꯈꯨꯗꯣꯜ ꯑꯁꯤ ꯐꯥꯎꯕ ꯊꯥꯒꯠꯀꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯇꯝꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯂꯩꯈꯥ ꯇꯥꯅꯅꯕ ꯁꯤꯜꯂꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯦꯅꯤꯌꯔ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯑꯗꯨꯅ ꯐꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯁꯣꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯀꯤ ꯁꯔꯨꯛ ꯑꯗꯨ ꯎꯕ ꯐꯪꯈꯤꯗꯕꯅꯤ꯫ ꯈꯥꯂꯤꯠꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯒꯤ ꯃꯤꯠꯀꯤ ꯁꯔꯨꯛ ꯈꯔ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗꯤ ꯃꯄꯨꯡ ꯐꯥꯅ ꯀꯥꯏꯈꯤ꯫ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯨ ꯁꯨꯡꯌꯥ ꯌꯥꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯁꯣꯛꯄ ꯅꯪꯂꯤꯕ ꯈꯨꯗꯤꯡꯒꯤ, ꯅꯍꯥꯛꯅ ꯏꯀꯥꯏꯕ ꯅꯪꯂꯤꯕ ꯈꯨꯗꯤꯡ, ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯅꯄꯥꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯂꯩꯈꯥ ꯇꯥꯅꯅꯕ ꯍꯣꯠꯅꯔꯝꯕꯗꯣ ꯅꯤꯡꯁꯤꯡꯒꯗꯧꯔꯤꯕꯅꯤ꯫ ꯀꯅꯥꯃꯠꯇꯅ ꯅꯪꯕꯨ ꯊꯥꯖꯔꯣꯏ, ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯅꯪꯕꯨ ꯆꯤꯡꯅꯒꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨ ꯍꯪꯂꯛꯄ ꯇꯥꯔꯕꯗꯤ ꯑꯩꯅ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯑꯗꯣ ꯆꯞ ꯆꯥꯅ ꯄꯤꯒꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯑꯅꯤꯔꯛ ꯍꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯍꯪꯂꯛꯇ꯭ꯔꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃꯇꯪ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯕꯤꯔꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯀꯕꯤꯔ ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯤ꯫ ꯈꯥꯂꯤꯠꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤ, ꯑꯩꯒꯤ ꯃꯤꯠꯀꯤ ꯎꯕꯒꯤ ꯆꯥꯡ ꯑꯁꯤ ꯁꯣꯜꯂꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯥꯟꯗꯝꯗꯤ ꯁꯣꯟꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯀꯕꯤꯔꯅ ꯑꯩ ꯈꯪꯏ, ꯅꯪꯅ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯡꯆꯠ ꯊꯤꯕꯗꯨ ꯀꯣꯛꯅꯅꯕꯒꯤꯗꯃꯛ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯠꯄ ꯄꯥꯝꯃꯤ꯫ ꯑꯩꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯈꯪꯏ ꯃꯗꯨꯗꯤ ꯅꯪ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯂꯩꯈꯥ ꯇꯥꯅꯅꯕ ꯍꯣꯠꯅꯔꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯏ ꯑꯗꯨ ꯅꯪꯒꯤ ꯁꯤꯡꯂꯤꯗ ꯆꯦꯜꯂꯤ꯫ ꯅꯪꯅ ꯁꯥꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯅ ꯍꯥꯟꯅꯅ ꯃꯃꯥꯡꯗꯒꯤ ꯈꯪꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯑꯁꯣꯏꯕ ꯑꯃꯈꯛ ꯇꯧꯔꯛꯄꯗꯣ ꯑꯩ ꯉꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯆꯨ ꯑꯁꯦ ꯀꯔꯅꯦꯜꯗ ꯇꯥꯛꯀꯦ ꯍꯥꯏꯗꯨꯅ ꯉꯥꯏꯕꯅꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯈꯥꯂꯤꯠ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯔꯝꯃꯤ꯫ ꯀꯕꯤꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯈꯥꯂꯤꯠ, ꯅꯪꯅ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤ ꯂꯥꯜꯂꯦ ꯍꯥꯏꯅ ꯄ꯭ꯔꯃꯥꯟ ꯄꯤꯔꯦ꯫ ꯃꯗꯨ ꯇꯥꯕꯗ ꯈꯥꯂꯤꯠ ꯃꯃꯥꯏ ꯑꯗꯨ ꯅꯣꯡꯈꯠꯂꯛꯏ꯫ ꯀꯕꯤꯔ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯈꯥꯂꯤꯠꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ, ꯑꯗꯨꯒ ꯅꯍꯥꯛꯅ ꯅꯪꯒꯤ ꯁꯤꯡꯂꯤꯗ ꯆꯦꯜꯂꯤꯕ ꯏ ꯑꯁꯤ ꯅꯍꯥꯛꯀꯤ ꯅꯄꯥꯒꯤ ꯅꯠꯇꯦ, ꯅꯍꯥꯛꯀꯤ ꯅꯃꯥꯒꯤꯅꯤ ꯍꯥꯏꯕꯁꯤ ꯑꯩꯉꯣꯟꯗ ꯎꯠꯂꯦ꯫ ꯑꯩꯅ ꯈꯟꯈꯤꯕ ꯈꯨꯗꯤꯡ ꯑꯗꯨ ꯂꯥꯜꯂꯦ, ꯑꯗꯨꯒ ꯑꯩꯅ ꯂꯥꯟꯕ ꯃꯇꯝꯗ ꯑꯩꯅ ꯍꯧꯖꯤꯛ ꯆꯥꯎꯊꯣꯛꯆꯕ ꯄꯣꯛꯂꯤꯕꯁꯦ ꯑꯩꯅ ꯃꯃꯥꯡꯗ ꯑꯃꯨꯛ ꯐꯥꯎꯕ ꯁꯨꯃꯥꯏꯅ ꯆꯥꯎꯊꯣꯛꯆꯕ ꯑꯗꯨ ꯄꯣꯛꯂꯛꯇ꯭ꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯀꯕꯤꯔꯅ ꯃꯈꯥ ꯇꯥꯗꯨꯅ ꯑꯩꯉꯣꯟꯗ ꯅꯪꯅ ꯋꯥꯁꯛꯎ, ꯅꯪꯒ ꯆꯠꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯅꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕ ꯅꯥꯀꯟꯗ ꯂꯦꯞꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯎ ꯍꯥꯏꯔꯝꯃꯤ꯫
Maduda Khalidna promise haiduna wasaklami. Madugi makha tarakpa oina Kabirna mahakpu makhoigi team madugi captain oina hapami. Masigi mathangi sindi makhoi khudingmak harau tayamba uttuna isai nongmai sakpa adu ulli. Mathangi sinda makhoi Basirbu pharubagi kanaba adu lakhi. Colonel Lutrana Basirbu pharubagi hujik Rizwan Ilyasi hujik tholagle. Mahak Marrakesh ta hujik leiri. Mahakna Marrakesh ta leigadiribase nongma khaktani. Mahakna karigumba chatkhiba tarabadi Matangi chance karma matamda phangani habasi kanana su khangba nate. Maduda Kabirna makoina chatnanabagi plane adu hanglei. Colonel Lutrana plane adu sem saba loire nakoigi kuchukulai nakoigi sizinnagadaba khudingma adusu plane adu yaure hairmi. Kabirna makha taaduna hairiba mission asigi matangda kana da haikrabage haiduna hanglami. Maduda Colonel Lutrana hojiki oinadi kanada su haidri adubu defense minister da aina hai khara haiduna hanglami. Maduda Kabirna kanagumba matada haibiganu. Ilyasina matam punamakta nanthokliba amadi nanthoknanaba hotnaribasi kanagumba amana mateng pangbadagini. Aduna hairiba mission asimadi kana amata khanghandana yamna ingna chikna tuminna tawba pami hairmi. Mahakna makha taraduna mahakki team maduda nakhoi mobile phone sing adu pirau hairmi. Madugi matung Marrakesh ta Ilyasibu phaba chatnanawgidamakta thoklaklami. Mathangi sinda makhoi Morocco gi Marrakesh hariba mafam aduda leirami. Makhoina Ilyasina lakadaba mikupna humsingna Ilyasibu lakpa ngairami. Ilyasina mafam aduda lakadoribasi General Abudin Munab lakpani. Aditina gari ima changlakle haiduna hairami. Hairiba gari adu Ilyasina lakliba lambi aduda mangjongna kari leibage haibadu yengba lakpani. Gari adudagi mahaki security ama kumaktuna mafam adu yengami. Madugi matung Ilyasi mafam aduda lakhi. Kabirna Ilyasibu hingna phagadabani hairmi. Ilyasi restaurant amadu changlaklaga Abudinga phaminaduna wari watai sanarami. Matam amada Kabir amadi mahaki teamna Ilyasi amadi mahaki guard sing adu pharami. Kabirna Ilyasida nongmaina namlaga nahaki mathangi dinner sidi India da tare hairmi. Maduda Ilyasina ai aram khorangba poktri adubu baton tawbirapogidamak thagatchari hairmi. Maduda Kabirna nahak soidana yamna thuna aram khorangba du poklagani aigi mang thaduna chatlu hairmi. Maduda Ilyasina nakhoina hairibadu karma matamda phangani hairmi. Masida mahakna haininglibasi makhoina mahakpu karma matamda phaba ngamgani haibani. Mahakna makha taraduna nakhoi India masasingna aibu sahi kaya changna phananaba honarali. Major Kabir haibado nakhoina matam punamakta dum honaduna leiragadabani. Haibadi mahakna haininglibasi mahakpu phaba sungam ngamaroi haibani. Maduda Kabirna nahakna sanariba lila khudingma adu loire hairmi. Maduda Ilyasina tasengna loirabra adudi nahakki team da so hangu. Nangi team gi member khudingmaknadi yaningloi hairlami. Madugi matung saurapna makhoigi team da oina onsillaktuna makhoigi team da yariba miyoi ani kaptuna halami. Madugi matung makhoi khut thongnare. Khut thongna baduda Kabir da pangedaba nongai maru ama Khalidna mangonda palhanduna ngaktoklami. Makhoina nongmai kamnana himata maduda saurap chenkhi. Maduda Khalidna saurapu tanakhi. Kabirna somda lehoriba miyoi sing aduga nongmai kamna hori. Ngaiha kamnaraba matung Kabirna Rizwan Ilyasigi makuttagi nongmai adu mahakki nongmai aduna kaptharami. Matam maduda Kabir lumlamba adudagi tholaktuna Rizwan Ilyasi tamna changlaklami. Maduda Rizwan Ilyasigi guard amana mahakki mangaksamda nongmaina kaplai. Kabir lemaida wakhan mangna tarami. Khalid nongmaina pankhibagi asokpa adugi saina khangna saurapu tanarami. Asumna Kabirna gyan tarakpada mahak hospital amada leirami. Aditi amadi Colonel Lutra mafam aduda leirami. Mahakna gyan tarakpa mikap tholakpa aduda makhoi changsillaktuna mahakka wari sanarami. Maduda Kabirna Ilyasibu hanglaklami. Maduda Colonel Lutrana aikoina Ilyasibu phaba ngamhogdre hairlami. Mathwai nungaitraduna Kabirna checkpoint sing adu check tau hairlami. Maduda Colonel Lutrana thokiba thawdo hapta amagi mamangdani hairmi. Masida haininglibasi Kabirna soktuna wakhan manglaga gyan tadaduna hospital ta lerakpasi hapta ama phare haibani. Mathangi sinda Kabir
ꯃꯍꯥꯛꯀꯤ ꯇꯤꯝꯒꯤ ꯁꯤꯈꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯂꯩꯔꯤꯕ ꯑꯁꯤꯕ ꯊꯝꯕ ꯃꯣꯛ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯤꯇꯤ ꯑꯃꯗꯤ ꯀꯔꯅꯦꯜ ꯂꯨꯊ꯭ꯔꯥꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯏ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯥꯂꯤꯗ ꯁꯧꯔꯞꯄꯨ ꯇꯥꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯠꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯗꯤꯇꯤꯅ ꯃꯍꯥꯛꯅ ꯃꯤꯅꯤꯠ 10 ꯆꯪꯅ ꯇꯥꯟꯅꯩ꯫ ꯃꯍꯥꯛꯅ ꯇꯥꯟꯅꯕ ꯃꯤꯅꯤꯠ 10 ꯑꯗꯨꯋꯥꯏ ꯐꯥꯎꯕꯗꯤ ꯃꯍꯥꯛꯀꯤ ꯇ꯭ꯔꯥꯟꯁꯃꯤꯇꯔ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯅꯦꯜ ꯂꯨꯊ꯭ꯔꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯐꯝ ꯑꯗꯨ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯗꯨꯅ ꯌꯦꯡꯂꯦ꯫ ꯑꯩꯅ ꯈꯟꯕꯗ ꯃꯈꯣꯏ ꯁꯃꯨꯗ꯭ꯔꯗ ꯇꯥꯁꯟꯗꯨꯅ ꯁꯤꯔꯝꯂꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯕꯤꯔꯅ ꯈꯥꯂꯤꯗꯀꯤ ꯁꯔꯚꯥꯏꯚꯦꯜ ꯁ꯭ꯀꯤꯜ ꯑꯗꯨ ꯑꯩ ꯈꯪꯉꯤ, ꯀꯩꯗꯧꯅꯨꯡꯗ ꯁꯤꯔꯝꯂꯣꯏ꯫ ꯈꯥꯂꯤꯗꯀꯤ ꯍꯛꯆꯥꯡ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯊꯤꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟ ꯑꯃꯗ ꯈꯥꯂꯤꯗꯀꯤ ꯑꯁꯣꯛꯄ ꯍꯛꯆꯥꯡ ꯑꯗꯨ ꯃꯣꯔꯣꯀꯣꯒꯤ ꯄꯨꯂꯤꯁ ꯑꯅꯤꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯊꯪ ꯁꯤꯟꯗ ꯈꯥꯂꯤꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯕꯤꯔꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯈꯥꯂꯤꯗꯅ ꯑꯩꯈꯣꯏꯕꯨ ꯂꯩꯈꯥ ꯇꯥꯅꯅꯕ ꯁꯤꯜꯂꯝꯕ ꯁꯧꯔꯞ ꯑꯩꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯏꯂꯤꯌꯥꯁꯤꯗꯤ ꯀꯝꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯀꯕꯤꯔꯅ ꯃꯊꯪ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯐꯥꯔꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯈꯥꯂꯤꯗ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯆꯥꯎꯊꯣꯛꯆꯩ ꯍꯥꯏꯔꯝꯂꯒ ꯀꯕꯤꯔ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯡꯗ ꯎꯠꯈ꯭ꯔꯤꯕ ꯁꯤꯟꯁꯤꯡ ꯑꯗꯨ ꯈꯥꯂꯤꯗꯅ ꯀꯕꯤꯔꯕꯨ ꯅꯤꯡꯁꯤꯡꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯅ ꯈꯥꯂꯤꯗ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯐꯝꯗꯨꯅ ꯀꯕꯤꯔꯕꯨ ꯊꯤꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯥꯂꯤꯗꯀꯤ ꯐꯣꯟ ꯑꯗꯨ ꯂꯥꯛꯑꯝꯃꯤ꯫ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯕꯤꯔ ꯑꯣꯏꯔꯝꯈꯤ꯫ ꯃꯗꯨꯗ ꯀꯕꯤꯔꯅ ꯅꯈꯣꯏꯒꯤ ꯇꯤꯝꯒꯤ ꯂꯤꯗꯔ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯈꯥꯂꯤꯗꯅ ꯅꯍꯥꯛꯅ ꯀꯅꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯀꯕꯤꯔꯅ ꯀꯔꯅꯦꯜꯅ ꯁꯥꯏꯅꯤꯕꯨ ꯏꯟꯆꯥꯔꯖ ꯍꯥꯞꯇꯨꯅ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯔꯦ꯫ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯗꯨꯗ ꯈꯥꯂꯤꯗꯅ ꯀꯕꯤꯔꯒꯤ ꯀꯣꯜ ꯑꯗꯨ ꯇ꯭ꯔꯦꯁ ꯇꯧꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕꯗꯨ ꯀꯕꯤꯔꯅ ꯈꯪꯂꯝꯃꯤ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯀꯣꯜ ꯑꯁꯤ ꯇ꯭ꯔꯦꯁ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯀꯕꯤꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯈꯥꯂꯤꯗ ꯏꯁꯇꯥꯟꯕꯨꯜꯗꯒꯤ ꯍꯣꯡꯀꯣꯡ ꯐꯥꯎꯕ, ꯍꯣꯡꯀꯣꯡꯗꯒꯤꯅ ꯑꯃꯨꯛ ꯅꯥꯏꯔꯣꯕꯤ ꯐꯥꯎꯕ ꯅꯪ ꯋꯥꯔꯜ ꯇꯨꯔ ꯆꯠꯄ ꯄꯥꯝꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯈꯥꯂꯤꯗꯅ ꯁꯥꯔ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯀꯕꯤꯔꯅ ꯅꯍꯥꯛ ꯍꯧꯖꯤꯛꯁꯨ ꯑꯩꯉꯣꯟꯗ ꯁꯥꯔ ꯍꯥꯏꯅ ꯀꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯈꯥꯂꯤꯗꯅ ꯑꯩꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯛꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯂꯥꯜꯂꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯀꯔꯝ ꯍꯥꯏꯅ ꯈꯪꯒꯗꯧꯔꯤꯕꯅꯣ? ꯃꯗꯨꯗ ꯀꯕꯤꯔꯅ ꯈꯥꯂꯤꯗ ꯂꯥꯟꯗꯦ, ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯂꯥꯟꯗꯦ꯫ ꯑꯩꯅ ꯅꯥꯏꯗꯨꯕꯨ ꯀꯥꯞꯇꯨꯅ ꯍꯥꯠꯄꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯂꯤꯁꯇ ꯏꯍꯥꯟ ꯍꯥꯟꯕꯗ ꯂꯩꯕ ꯃꯤꯁꯛꯅꯤ꯫ ꯃꯗꯨꯗ ꯈꯥꯂꯤꯗꯅ ꯑꯔꯣꯏꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ? ꯅꯍꯥꯛꯅ ꯃꯊꯪ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯁꯣꯏꯗꯅ ꯌꯧꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯕꯤꯔꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯇꯥꯛꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯉꯨ꯫ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯂꯕꯗꯤ ꯀꯥꯞꯄꯨ, ꯃꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ, ꯑꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯈꯥꯂꯤꯗꯅ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯃꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯇꯥꯛꯄꯤ꯫ ꯅꯍꯥꯛꯀꯤ ꯀꯟꯇ꯭ꯔꯤꯅ ꯑꯍꯥꯟꯕꯅꯤ, ꯑꯅꯤꯁꯨꯕꯅꯤ, ꯑꯗꯨꯒ ꯑꯔꯣꯏꯕꯁꯨꯅꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩꯅ ꯅꯤꯡꯁꯤꯡꯂꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯀꯕꯤꯔꯅ ꯅꯍꯥꯛꯅ ꯃꯗꯨ ꯀꯥꯎꯊꯣꯛꯄꯒꯤ ꯃꯇꯝ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯀꯕꯤꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯇꯥꯔꯒꯦꯠ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯃꯗꯨꯗ ꯊꯕꯛ ꯂꯣꯏꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯈꯥꯂꯤꯗꯅ ꯀꯕꯤꯔꯗ ꯅꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯀꯕꯤꯔꯅ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯦꯛꯅ ꯌꯣꯝꯂꯒꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯂꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯍꯥꯛ ꯃꯤꯅꯤ ꯖꯦꯠ ꯑꯃ ꯊꯧꯔꯒ ꯂꯦꯐꯇꯤꯅꯦꯟꯠ ꯀꯔꯅꯦꯜ ꯖꯤꯃꯤ ꯁ꯭ꯔꯣꯞꯅ ꯇꯣꯡꯕ ꯄ꯭ꯂꯦꯟ ꯑꯗꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯇꯣꯡꯂꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜ ꯀꯌꯥ ꯑꯃ ꯍꯥꯠꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯦꯐꯇꯤꯅꯦꯟꯠ ꯀꯔꯅꯦꯜ ꯖꯤꯃꯤ ꯁ꯭ꯔꯣꯞꯄꯨꯁꯨ ꯃꯍꯥꯛꯅ ꯄ꯭ꯂꯦꯟ ꯑꯗꯨꯗꯒꯤ ꯏꯟꯊꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯀꯔꯅꯦꯜ ꯂꯨꯊ꯭ꯔꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯦꯖꯦꯟꯠꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯀꯔꯅꯦꯜ ꯂꯨꯊ꯭ꯔꯥꯅ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ, ꯃꯈꯣꯏ ꯑꯦꯀꯥꯗꯃꯤ ꯑꯗꯨꯗ ꯄꯨꯜꯂꯛꯄ꯭ꯔꯥ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯗꯤꯇꯤꯅ ꯃꯈꯣꯏ ꯄꯨꯜꯂꯛꯇꯦ, ꯃꯈꯣꯏ ꯑꯃꯒ ꯀꯅꯥꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯅꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯈꯥꯂꯤꯗꯅ ꯅꯥꯏꯗꯨ ꯑꯃꯗꯤ ꯁ꯭ꯔꯣꯞ ꯑꯁꯤ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯀꯔꯅꯦꯜ ꯂꯨꯊ꯭ꯔꯥꯅ ꯃꯔꯤ ꯑꯃꯗꯤ ꯂꯩꯅꯩ, ꯀꯕꯤꯔꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯥꯠꯄꯅꯤ, ꯑꯗꯨꯒ ꯃꯊꯪꯅ ꯀꯅꯥꯅꯣ? ꯅꯪꯂꯥ, ꯑꯩꯔꯥ, ꯅꯠꯇ꯭ꯔꯒꯅ PM ꯂꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯈꯥꯂꯤꯗꯅ ꯑꯩ ꯀꯟꯅ ꯍꯣꯠꯅꯔꯤ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯄꯨ ꯐꯪꯕ ꯇꯥꯔꯕꯗꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀꯔꯅꯦꯜ ꯂꯨꯊ꯭ꯔꯥꯅ ꯌꯥꯔꯦ ꯈꯥꯂꯤꯗ ꯇꯣꯛꯑꯣ, ꯍꯧꯖꯤꯛ ꯀꯦꯃꯦꯔꯥ,
fingerprint satellite ki matam masida mahak pu thiba phangde aduga karigidamang mahangna hairiba sing asi tawribano hairiba wahang ase koina hanglingaida madugi paukum thina na honaringaida nungai maru kaya ama paire haibadi aikoina paukum madu thina na honaringai matamda mi kaya ama halakle habani maduda khalidna mahangna tawriba sing asi kai maramngino habadu ai thitongna ba kanno honari shar haimi mathangi sinna khalid train station namda laami mahangna train adu kakhalaba matung lomdagi kabirna mahak pu korlami madu mahangna mahaki masada yablam manungai adu satokna mo honai adubu kabirna thengmalle miyam marak asida adu tawba yaba nate haiduna haiglami maduda khalidna karigidamaktano sir nahangna masi kudingma asi tawribase naha se ingonda ishwar gummani haiduna haimi maduda kabirna Khalid aikhoi se ngakpani aikoina tawribase yum murti amabusu aikoini ishwarni haiduna ekta ningi aduga karigumba murti adu kaiba tarabadi aikoini ishwar si matau karamna kairibano haiduna hangadra haimi maduda Khalidna nahakti murti nate nahakti miyoibani aduna nahakti kaidonungda kairoi nahangna tawjaruba sing adubu ngakpina na haijau hairami maduda kabirna Khalid ai nangonda su pokta khara pige ai bu phana ba tanariba du lepo aina nangi namana nangi asiba hakchang adu leibak manungda phit taruk ki makhada phungki gadaba do ai yengba pamde aduna sanbiduna aigi lambidagi satkho hairami maduda Khalidna nahangna khanglibduni sir madu oi thoktabani aigi thawai kanjananabgidamak aina aigi leibak pu kauthopu ngamloi leibak amabu mangna namba sinma nattaba atopa aina khangliba khudingmak nahangna takpiramani aduga chumna lergadaba wa amade aina khangi aina siba matamda aigi imana aibu uba yai natragana udaba yai adubu nahak siba matamdadi nangidamakta kana amatana tengtharoi maduda kabirna makha taraduna nahakna haibaduna chumle haina khanba tarabadi aina nangonda choice ama pigani ahanbada aina karigidamak hairiba thabaksing asi karigidamak tawribano haibagi maram madu harakpa matamda Khalidna ai madu khangba pamde hairami maduda kabirna makha taraduna natragana aigi mathangi target haiglami kabirna makha taraduna Khalid karigidamaktano natragana kanabuno nangna maram madu khangba pambra natragana thawai amabu kanba pambra haiduna haiglami Khalid khanpham khangamde adubu ngahak leira matung mahangna kanabuno haiduna hanglaklami hairiba tanja aduda train station nama yorduna train station aduda miyoi kaya ama kumdhanaba hoi miyoi kaya adu kumthabagi khudong chaba lorga Kabir train adugi manungdagi mangki Khalidna mahakpu station gi platform aduda kuchen chenduna thirami adubu Kabirna train adu chalamdaida mahangna train adugi manungdagi Khalidta huisen khonglai Khalidna leisalaktuna yenglakpada mahak train adugi manungda yaurami Khalidna mahakpu tanarakpada train adu thong lonsankibana halami mahangna train adugi thong aduda che machet amada Dr. Utpal Biswas haiduna tharaga mahaki mathangi target ni haba taklami asumna Khalid train station aduda Kabir bu tana duna lehowi mathangi sinda Kabir ruhi ko bunupi macha amagi school da makoi gi sport adu yengbala ami matamada ruhi ball sanarami mahangna keeper su pharami adubu ruhi gi team adu mai thirami match adu lorba matung ruhi Kabir gi manakta changlami mauda Kabirna yamna phajana sanakre ruhi nang tasengni yam phajana sanai hairami maduda ruhina ekhoi mai thirabani kadaidagi phajana sanabano haiduna haiglami mauda Kabirna adu kaidorabagi haiduna hanglei mauda ruhina sanariba sigi point asi karino haibadi ekoina sanariba se karigidamaktano haibani maduda Kabirna nakhoi gi school da mai pakpa haibasina pumnamakni haiduna takpra haiduna hanglei mauda ruhina adu orbasu ai mai thibadi pamde Kabir haiglami mauda Kabirna ai tasengna mapung phana nang haiba wahai sing adu yaningi nangna kariguma match ama sanaba matamda nang mai paknaba sanagadabani sanari manung aduda nangna chenba chongba nangi lamba sing adu mayoknaba masi kudingma si sanari matam adugi warini adubu sanaba lorakpa matamdadi ai se mai paklabra natragna mai thirabra haiduna hanganu madugi mahutta nasana thanta hangjagadabadi aina sanakhiba aduda
ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯔꯐꯣꯔꯃꯦꯟꯁ ꯑꯗꯨ ꯎꯠꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯎꯠꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯍꯪꯒꯗꯕꯅꯤ꯫ ꯃꯗꯨꯗ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯅ ꯌꯦꯁ ꯍꯥꯏꯅ ꯐꯪꯂꯕ ꯅꯪ ꯋꯤꯅꯔ ꯑꯣꯏꯔꯕꯅꯤ꯫ ꯃꯗꯨꯗ ꯔꯨꯍꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯥꯏꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯈꯜꯂꯕꯗꯤ ꯀꯝꯗꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯀꯕꯤꯔꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯋꯥꯕ ꯃꯤꯒꯤ ꯃꯁꯤꯡ ꯍꯟꯊꯒꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯔꯨꯍꯤ ꯅꯪꯅ ꯅꯤꯡꯁꯤꯡꯒꯗꯕꯗꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯍꯥꯛꯅ ꯃꯀꯣꯛꯅꯤ ꯍꯥꯏꯗꯨꯅ ꯂꯩꯕ ꯌꯥꯗꯦ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯅꯪ ꯁꯣꯏꯗꯅ ꯃꯥꯏꯊꯤꯔꯛꯀꯅꯤ꯫ ꯃꯗꯨꯗ ꯔꯨꯍꯤꯅ ꯅꯍꯥꯛꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯀꯕꯤꯔꯅ ꯍꯣꯏ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯄꯤꯔꯝꯃꯤ꯫ ꯔꯨꯍꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯔꯅ ꯃꯥꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯨꯍꯤꯒꯤ ꯃꯃꯥ ꯅꯩꯅꯥ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯊꯥ 6ꯀꯤ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯑꯗꯨ ꯎꯠꯂꯤ꯫ ꯑꯗꯨꯒ ꯃꯔꯛ ꯑꯁꯤꯗ ꯅꯩꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯔꯤꯖꯋꯥꯟ ꯏꯂꯤꯌꯥꯁꯤꯒꯤ ꯃꯤꯅꯤ ꯍꯥꯏꯔꯤꯕ ꯐꯤꯔꯣꯖ ꯀꯟꯇ꯭ꯔꯦꯛꯇꯔꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯅꯩꯅꯥꯅ ꯐꯤꯔꯣꯖ ꯀꯟꯇ꯭ꯔꯦꯛꯇꯔꯅ ꯃꯍꯥꯛꯄꯨ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯔꯝ ꯑꯗꯨ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯤꯔꯣꯖ ꯀꯟꯇ꯭ꯔꯦꯛꯇꯔꯕꯨ ꯔꯤꯖꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯀꯕꯤꯔꯕꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯕꯤꯔ ꯐꯤꯔꯣꯖ ꯀꯟꯇ꯭ꯔꯦꯛꯇꯔꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯈꯣꯏ ꯆꯣꯞꯄ ꯁꯥꯗꯨꯅ ꯃꯍꯥꯛ ꯄꯥꯠ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯐꯤꯔꯣꯖ ꯀꯟꯇ꯭ꯔꯦꯛꯇꯔꯅ ꯀꯔꯤ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯔꯅꯦꯜ ꯂꯨꯊ꯭ꯔꯥ ꯀꯕꯤꯔꯗ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯀꯔꯅꯦꯜ ꯂꯨꯊ꯭ꯔꯥꯅ ꯀꯔꯤ ꯄꯥꯎ ꯂꯩꯕꯒꯦ ꯀꯕꯤꯔ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯀꯕꯤꯔꯅ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯁꯥꯔ, ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯜꯗꯨ ꯂꯥꯜꯂꯕ ꯃꯥꯜꯂꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯔꯅꯦꯜ ꯂꯨꯊ꯭ꯔꯥꯅ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯜ ꯑꯗꯨ ꯂꯥꯟꯗꯦ꯫ ꯐꯤꯔꯣꯖ ꯀꯟꯇ꯭ꯔꯦꯛꯇꯔ ꯑꯁꯤ ꯑꯦꯟꯋꯞꯇ ꯕꯦꯖ ꯇꯧꯕ ꯗꯥꯏꯃꯟ ꯂꯂꯣꯟꯕ ꯅꯨꯄꯥ ꯅꯠꯇꯦ꯫ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯨ, ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯕꯤꯔꯅ ꯑꯩꯉꯣꯟꯗꯒꯤ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯕꯨ ꯐꯥꯕ ꯄꯥꯝꯂꯤꯕ ꯑꯁꯤ ꯀꯔꯤꯁꯨ ꯍꯦꯜꯂꯣꯏ, ꯀꯔꯤꯃꯠꯇ ꯈꯟꯕꯤꯒꯅꯨ꯫ ꯑꯩꯅ ꯅꯍꯥꯛꯄꯨ ꯀꯩꯗꯧꯅꯨꯡꯗ ꯂꯩꯈꯥ ꯇꯥꯅꯅꯕ ꯁꯤꯜꯂꯣꯏ, ꯑꯗꯨꯒ ꯑꯩꯅꯁꯨ ꯀꯩꯗꯧꯅꯨꯡꯗ ꯃꯍꯥꯛꯄꯨ ꯐꯥꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯦ ꯂꯦꯞꯄꯣꯏ꯫ ꯃꯔꯥꯀꯦꯁꯇ ꯏꯂꯤꯌꯥꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯇꯤꯝ ꯃꯥꯡꯈꯤ꯫ ꯃꯗꯨꯗ ꯀꯔꯅꯦꯜ ꯂꯨꯊ꯭ꯔꯥꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯏꯂꯤꯌꯥꯁꯤ ꯑꯁꯤ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ, ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯀꯔꯤꯃꯠꯇ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯊꯥ 3ꯒꯤ ꯃꯇꯨꯡꯗ ꯔꯤꯖꯋꯥꯟ ꯏꯂꯤꯌꯥꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯅꯅꯕ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯑꯗꯨꯅ ꯀꯟꯇ꯭ꯔꯦꯛꯇꯔ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯨꯞꯅ ꯁꯦꯟꯅꯧ, ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨ ꯊꯣꯛꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯕꯤꯔꯅ ꯌꯥꯝꯅ ꯀꯨꯞꯅ ꯁꯦꯟꯅꯔꯤ, ꯃꯍꯥꯛꯀꯤ ꯔꯦꯀꯣꯔꯗꯤꯡꯁꯤꯡ ꯑꯗꯤꯇꯤꯅ ꯌꯥꯝꯅ ꯀꯨꯞꯅ ꯁꯦꯟꯅꯔꯤ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯀꯦꯃꯦꯔꯥ ꯑꯃꯗꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯅꯆꯤꯡꯕ ꯃꯐꯝ ꯑꯗꯨꯗ ꯀꯌꯥ ꯑꯃ ꯈꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯗꯨꯗ ꯐꯤꯔꯣꯖ ꯀꯟꯇ꯭ꯔꯦꯛꯇꯔꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯅ ꯐꯤꯔꯣꯖ ꯀꯟꯇ꯭ꯔꯦꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯕ ꯑꯗꯨ ꯀꯕꯤꯔꯅ ꯎꯔꯝꯃꯤ꯫ ꯀꯕꯤꯔꯅ ꯃꯍꯥꯛꯀꯤ ꯀꯦꯃꯦꯔꯥ ꯑꯗꯨ ꯖꯨꯝ ꯇꯧꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯐꯤꯔꯣꯖ ꯀꯟꯇ꯭ꯔꯦꯛꯇꯔꯒꯤ ꯑꯦꯀꯥꯎꯟꯇꯦꯟ ꯑꯗꯨ ꯌꯥꯝꯅ ꯑꯊꯨꯕ ꯊꯕꯛ ꯑꯃꯒꯤ ꯃꯑꯣꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯐꯤꯔꯣꯖꯄꯨ ꯉꯥꯏꯕ ꯑꯗꯨ ꯀꯕꯤꯔꯅ ꯎꯔꯝꯃꯤ꯫ ꯀꯕꯤꯔꯅ ꯀꯔꯅꯦꯜ ꯂꯨꯊ꯭ꯔꯥꯒꯤ ꯐꯣꯟ ꯑꯗꯨ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯒ ꯊꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯐꯤꯔꯣꯖ ꯀꯟꯇ꯭ꯔꯦꯛꯇꯔꯅ ꯃꯍꯥꯛꯀꯤ ꯑꯦꯀꯥꯎꯟꯇꯦꯟ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯦꯞꯇꯣꯞ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯕ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠ 4 ꯑꯗꯨꯗ 6.5 ꯃꯤꯂꯤꯌꯟ ꯇ꯭ꯔꯥꯟꯁꯐꯔ ꯇꯧ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯐꯤꯔꯣꯖ ꯀꯟꯇ꯭ꯔꯦꯛꯇꯔꯒꯤ ꯑꯦꯀꯥꯎꯟꯇꯦꯟ ꯑꯗꯨꯅ ꯍꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯦꯀꯥꯎꯟꯇꯦꯟ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯒ ꯐꯤꯔꯣꯖ ꯀꯟꯇ꯭ꯔꯦꯛꯇꯔꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯐꯤꯔꯣꯖ ꯀꯟꯇ꯭ꯔꯦꯛꯇꯔꯅ ꯍꯥꯏꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯄꯤꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯦꯀꯥꯎꯟꯇꯦꯟ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯦꯀꯥꯎꯟꯠ 4 ꯑꯁꯤ ꯏꯂꯤꯌꯥꯁꯤꯒꯤ ꯃꯤꯁꯤꯡꯒꯤꯅꯤ, ꯆꯨꯝꯃꯤꯀꯣ? ꯐꯤꯔꯣꯖ ꯀꯟꯇ꯭ꯔꯦꯛꯇꯔꯅ ꯍꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯦꯀꯥꯎꯟꯇꯦꯟ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯧꯖꯤꯛ ꯃꯍꯥꯛ ꯑꯁꯤ ꯑꯋꯥꯕ ꯇꯥꯗꯨꯅ ꯑꯔꯨꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯦ꯫ ꯃꯍꯥꯛꯀꯤ ꯑꯦꯀꯥꯎꯟꯠꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯟ ꯊꯨꯝꯁꯤꯡ ꯂꯣꯏꯅꯃꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯅ CIA ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯏꯟꯇꯦꯂꯤꯖꯦꯟꯁꯅ ꯑꯩꯈꯣꯏꯕꯨ ꯇ꯭ꯔꯦꯛ ꯇꯧꯔꯛꯂꯕꯗꯤ ꯀꯝꯗꯧꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯐꯤꯔꯣꯖ ꯀꯟꯇ꯭ꯔꯦꯛꯇꯔꯅ ꯅꯣꯛꯂꯒ ꯅꯪꯅ ꯔꯤꯖꯋꯥꯟ ꯏꯂꯤꯌꯥꯁꯤ ꯑꯁꯤ ꯁꯤꯈ꯭ꯔꯦ, ꯃꯍꯥꯛꯀꯤ ꯃꯇꯝ ꯑꯁꯤ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯊꯥꯖꯩ ꯅꯠꯇ꯭ꯔꯥ? ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯀꯕꯤꯔꯅ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯤꯔꯣꯖ ꯀꯟꯇ꯭ꯔꯦꯛꯇꯔꯅ ꯃꯈꯥ ꯇꯥꯔꯒ ꯍꯥꯏꯔꯤꯕ ꯑꯁꯣꯏꯕ ꯑꯗꯣ ꯆꯍꯤ 10 ꯆꯨꯞꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯄꯗ ꯔꯤꯖꯋꯥꯟ ꯏꯂꯤꯌꯥꯁꯤꯒꯤ ꯃꯇꯝ ꯂꯣꯏꯔꯦ, ꯃꯍꯥꯛ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯃꯨꯛ ꯍꯜꯂꯒ ꯂꯥꯛꯏ꯫ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯨꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛ ꯁꯤꯔꯝꯗꯦ ꯍꯥꯏꯕꯅꯤ꯫ ꯐꯤꯔꯣꯖ ꯀꯟꯇ꯭ꯔꯦꯛꯇꯔꯅ ꯃꯈꯥ ꯇꯥꯗꯨꯅ ꯅꯍꯥꯛ ꯁꯇ꯭ꯔꯪ ꯁꯥꯟꯅꯕ꯭ꯔꯥ? ꯅꯍꯥꯛꯅ ꯁꯇ꯭ꯔꯪ ꯁꯥꯟꯅꯕ ꯇꯥꯔꯕꯗꯤ ꯏꯟꯚꯤꯖꯤꯕꯜ ꯑꯣꯏꯕ ꯃꯔꯨ 4 ꯂꯩꯔꯤ: ꯔꯨꯛ, ꯅꯥꯏꯠ, ꯕꯤꯁꯣꯞ ꯑꯃꯗꯤ ꯄꯥꯎꯟꯅꯤ꯫ ꯃꯁꯤꯒꯤ ꯑꯦꯀꯥꯎꯟꯠ 4 ꯑꯁꯦ ꯍꯥꯏꯔꯤꯕ ꯆꯦꯁꯀꯤ ꯃꯔꯨ 4 ꯑꯗꯨꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ
ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯛꯇ ꯂꯩꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯤ ꯔꯤꯖꯋꯥꯟ ꯏꯂꯤꯌꯥꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯒꯕꯔꯟꯃꯦꯟꯠꯒꯤ ꯃꯀꯣꯛ ꯃꯔꯨ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯔꯤꯕ ꯃꯈꯩ ꯔꯤꯖꯋꯥꯟ ꯏꯂꯤꯌꯥꯁꯤꯕꯨ ꯐꯥꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯦꯇꯦꯛ ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅꯁꯨ ꯁꯣꯏꯗꯅ ꯑꯦꯇꯦꯛ ꯇꯧꯒꯅꯤ ꯌꯥꯝꯅ ꯊꯨꯅ ꯏꯟꯗꯤꯌꯥꯗ ꯑꯆꯧꯕ ꯄꯣꯈꯥꯏꯕ ꯑꯃ ꯁꯣꯏꯗꯅ ꯊꯣꯛꯂꯒꯅꯤ ꯑꯗꯨꯒ ꯑꯣꯁꯃꯥ ꯕꯤꯟ ꯂꯥꯗꯦꯟꯅ ꯍꯤꯁꯇ꯭ꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯕꯤꯟ ꯂꯥꯗꯦꯟꯅ ꯋꯥꯔꯜꯗ ꯇ꯭ꯔꯦꯗ ꯁꯦꯟꯇꯔ ꯊꯨꯒꯥꯏꯈꯤꯕ ꯑꯗꯨ ꯍꯤꯁꯇ꯭री ꯑꯣꯏꯈ꯭ꯔꯦ ꯋꯥꯔꯤ ꯅꯥꯔꯒ ꯂꯩꯈ꯭ꯔꯦ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯕ ꯋꯥꯔꯤꯅꯤ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯗ ꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤꯅ ꯍꯧꯖꯤꯛ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯣꯁꯃꯥ ꯕꯤꯟ ꯂꯥꯗꯦꯟꯒꯤ ꯋꯥꯔꯤ ꯑꯗꯨ ꯍꯤꯁꯇ꯭री ꯑꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯏꯟꯗꯤꯌꯥꯗ ꯍꯧꯖꯤꯛ ꯅꯧꯅ ꯊꯣꯛꯀꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯃꯨꯛ ꯂꯤꯅꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯅꯤ ꯐꯤꯔꯣꯖ ꯀꯟꯇ꯭ꯔꯦꯛꯇꯔꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯤꯕ ꯑꯦꯇꯦꯛ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤ ꯁꯤꯟꯕ ꯊꯨꯡꯅ ꯂꯣꯏꯅꯃꯛ ꯈꯪꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯪꯂꯛꯄ ꯁꯦꯟꯐꯝ ꯑꯗꯨꯅ ꯑꯩ ꯔꯤꯇꯥꯌꯔ ꯇꯧꯕ ꯌꯥꯔꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯧ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯑꯦꯀꯥꯎꯟꯇꯦꯟꯠ ꯑꯗꯨꯅ ꯍꯣꯏ ꯍꯥꯏꯔꯝꯃꯤ ꯐꯤꯔꯣꯖ ꯀꯟꯇ꯭ꯔꯦꯛꯇꯔꯅ ꯃꯈꯥ ꯇꯥꯗꯨꯅ ꯄꯩꯁꯥ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯗꯣ ꯍꯥꯟꯅ ꯇꯧꯊꯣꯛꯑꯣ ꯑꯩ ꯍꯌꯦꯡꯗꯤ ꯏꯇꯂꯤꯗ ꯁꯣꯏꯗꯅ ꯆꯠꯂꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯀꯕꯤꯔꯅ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯤꯔꯣꯖ ꯀꯟꯇ꯭ꯔꯦꯛꯇꯔꯒꯤ ꯃꯅꯥꯛꯇ ꯃꯇꯧ ꯀꯔꯝꯅ ꯆꯪꯒꯅꯤ ꯀꯅꯥꯕꯨ ꯊꯥꯖꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯈꯜꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯥꯏꯅꯥ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟ ꯑꯃꯗ ꯃꯤꯑꯣꯏ ꯈꯔꯒ ꯂꯣꯏꯅꯅ ꯑꯦꯔꯣꯕꯤꯛ ꯇꯧꯔꯝꯃꯤ ꯀꯕꯤꯔ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯅꯥꯏꯅꯥꯁꯨ ꯃꯈꯣꯏꯒꯤ ꯑꯦꯔꯣꯕꯤꯛꯀꯤ ꯁꯦꯁꯟ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯀꯕꯤꯔꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯕꯛ ꯑꯃꯈꯛ ꯇꯧꯕ ꯑꯁꯤꯅ ꯃꯄꯨꯡ ꯐꯥꯗ꯭ꯔꯦ ꯑꯩ ꯌꯥꯝ ꯊꯨꯅ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯟꯗꯕ ꯌꯥꯗ꯭ꯔꯦ ꯀꯕꯤꯔ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯝꯗꯦ ꯃꯗꯨꯗ ꯅꯥꯏꯅꯥꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯗꯨꯅ ꯅꯍꯥꯛꯀꯤ ꯁꯛꯐꯝ ꯑꯁꯦ ꯑꯩ ꯈꯪꯉꯤ ꯅꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯑꯣꯏꯗꯕ ꯉꯥꯡꯂꯨꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯆꯨꯝꯕ ꯑꯗꯨ ꯍꯥꯏꯗꯕ ꯌꯥꯗ꯭ꯔꯦ ꯃꯗꯨꯗꯁꯨ ꯀꯕꯤꯔ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯝꯗꯦ ꯅꯥꯏꯅꯥꯅ ꯃꯈꯥ ꯇꯥꯗꯨꯅ ꯑꯗꯨꯗꯤ ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯑꯩ ꯁꯨꯝ ꯍꯥꯏꯔꯛꯀꯦ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛ ꯂꯨꯍꯣꯡꯂꯦ ꯍꯥꯏꯕꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯄ ꯀꯥꯎꯔꯦ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯈꯪꯅꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯩꯕꯒꯤꯔꯥ ꯅꯪꯒꯤ ꯏꯃꯥꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯕꯒꯤꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯀꯣꯏꯅꯕ ꯅꯨꯄꯥ ꯂꯩꯕꯒꯤꯔꯥ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯅꯥꯏꯅꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗ ꯀꯕꯤꯔꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯅꯥꯏꯅꯥ ꯃꯥꯏꯊꯣꯡꯅ ꯅꯣꯛꯆꯕ ꯇꯥꯔꯕꯁꯨ ꯀꯕꯤꯔꯒꯤ ꯁꯛꯐꯝ ꯑꯗꯨꯅ ꯃꯍꯥꯛ ꯆꯤꯡꯅꯕꯗꯤ ꯄꯣꯛꯂꯝꯃꯤ ꯑꯗꯨꯒ ꯅꯥꯏꯅꯥꯅ ꯃꯈꯥ ꯇꯥꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯃꯨꯛꯁꯨ ꯀꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯀꯕꯤꯔꯅ ꯃꯗꯨꯁꯨ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯥꯏꯅꯥ ꯑꯃꯗꯤ ꯀꯕꯤꯔ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯐꯝꯃꯤꯟꯅꯔꯝꯃꯤ ꯀꯕꯤꯔꯅ ꯅꯥꯏꯅꯥꯕꯨ ꯂꯣꯏꯅꯕꯒꯤ ꯃꯔꯝ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯅꯥꯏꯅꯥꯅ ꯍꯧꯈ꯭ꯔꯕꯁꯤꯡ ꯑꯗꯨ ꯑꯣꯏꯗꯕ ꯉꯥꯛꯇꯅꯤ ꯅꯠꯇ꯭ꯔꯥ ꯀꯕꯤꯔ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯑꯩꯈꯣꯏꯒꯤ ꯂꯩꯅꯈꯤꯕ ꯃꯔꯤ ꯑꯣꯏꯗꯕ ꯉꯥꯛꯇꯅꯤ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯑꯩꯕꯨ ꯁꯤꯖꯤꯟꯅꯕꯅꯤ ꯃꯗꯨꯗ ꯀꯕꯤꯔꯅ ꯐꯤꯔꯣꯖꯅ ꯅꯪꯕꯨ ꯉꯥꯎꯔꯛꯄ ꯑꯁꯤ ꯅꯪꯕꯨ ꯄꯥꯝꯖꯔꯛꯄ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯨꯏꯔꯦ ꯅꯥꯏꯅꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯪꯅꯅꯕ ꯑꯩꯅ ꯅꯪꯕꯨ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯍꯥꯏꯕꯗꯤ ꯑꯥꯔꯃꯤꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯂꯣꯟꯗ ꯁꯤꯚꯤꯂꯤꯌꯟ ꯑꯦꯁꯦꯠ ꯍꯥꯏꯅ ꯈꯪꯅꯩ ꯃꯗꯨꯗ ꯅꯥꯏꯅꯥꯅ ꯑꯗꯨꯗꯤ ꯑꯩꯁꯦ ꯅꯍꯥꯛꯀꯤ ꯁꯤꯚꯤꯂꯤꯌꯟ ꯑꯦꯁꯦꯠꯂꯥ ꯑꯗꯨꯒ ꯃꯗꯨ ꯈꯛꯇꯒꯤꯔꯥ ꯍꯥꯏꯅꯁꯨ ꯍꯪꯂꯝꯃꯤ ꯀꯕꯤꯔꯅ ꯅꯍꯥꯛ ꯔꯨꯍꯤꯒꯤ ꯈꯜꯂꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯅꯥꯏꯅꯥꯅ ꯅꯍꯥꯛꯁꯨ ꯔꯨꯍꯤꯒꯤ ꯃꯔꯝꯗ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯃꯗꯨꯗ ꯀꯕꯤꯔꯅ ꯃꯍꯥꯛ ꯃꯄꯥ ꯃꯁꯛ ꯈꯪꯗꯅ ꯃꯄꯥ ꯌꯥꯎꯗꯅ ꯆꯍꯤ 3 ꯆꯨꯞꯅ ꯃꯍꯥꯛ ꯕꯣꯔꯗꯤꯡ ꯁ꯭ꯀꯨꯜ ꯑꯃꯗ ꯂꯩꯔꯛꯂꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯄ꯭ꯔꯤꯊꯤꯕꯤ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯄꯩꯁꯥ ꯇꯥꯜꯂꯤ ꯃꯗꯨꯒꯤ ꯄꯩꯁꯥꯗꯨꯅ ꯃꯈꯣꯏ ꯅꯣꯡꯃ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯗꯨ ꯅꯣꯡꯃꯇꯪ ꯇꯧꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯅꯈꯣꯏꯒꯤ ꯆꯍꯤ 3ꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯁꯦꯝꯕꯤꯕ ꯉꯝꯒꯅꯤ ꯑꯩꯅ ꯈꯟꯕꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯌꯥꯝꯅ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯅꯥꯏꯅꯥ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ ꯀꯕꯤꯔꯁꯨ ꯅꯥꯏꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯗꯨꯗ ꯅꯥꯏꯅꯥꯅ ꯀꯕꯤꯔꯗ ꯑꯣꯟꯁꯤꯜꯂꯒ ꯀꯕꯤꯔ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯅꯃꯤꯡ ꯑꯁꯦꯡꯕ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯍꯦꯛꯇ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯍꯥꯛ ꯂꯨꯍꯣꯡꯂꯕ꯭ꯔꯥ ꯅꯍꯥꯛꯀꯤ ꯅꯆꯥ ꯂꯩꯇꯦ ꯍꯥꯏꯕꯁꯤꯗꯤ ꯇꯁꯦꯡꯅ ꯑꯩ ꯈꯪꯉꯦ ꯃꯔꯝ ꯑꯗꯨꯅꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯣ ꯇꯔꯥꯏ ꯍꯥꯏꯕ ꯉꯝꯂꯤꯕꯁꯦ ꯃꯗꯨꯗ ꯀꯕꯤꯔꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯅꯤ ꯅꯥꯏꯅꯥ ꯑꯩ ꯏꯟꯗꯤꯌꯟ ꯂꯥꯟꯃꯤꯅꯤ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯂꯩꯕꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯅꯤ ꯅꯪꯁꯨ ꯑꯥꯔꯃꯤ ꯑꯣꯐꯤꯁꯔ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯁꯨ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯃꯗꯨꯗ ꯅꯥꯏꯅꯥꯅ
mi khuding ma se Indian Army ngakta nate aduga mi khuding na India sibu kanma pamnongani haina su khangano kanagumba khardi isam samba punsi amada yamna nungaina makhoi macha singa loina duna leiba du pamnongani aikhoi gumba icham chamba miyo amadadi hairiba se nungti gi thengnaba lanpham nei maduda kabirna aibu thajabiyo naina aina karigumba atopa upay ama leramba tarabadi nahaki nanakta aina laklaga hairiba se hairamloi hojik aigi matam se nongma khaktang haire hayengni Firoz chatkragani India gi khwaidagi yeknaba Rizwan Ilyasi haiba misak aduga mari leinaba aina thigatpa ngamba miyo se ma khaktamak ngaire ma se Rizwan Ilyasi ga mari leinaba misakni Ilyasi na misam kaya ama bu hat khre mahang lebloi mahang na makha tana halakhigani karigumba ikhoina mahak po thinghaudaba tarabadi mahang na India sibu thu haidori naina mafam adudagi tumina chatki aduga mathangi sinda naina amadi machanupi video call da wari sanarami Ruhina mama bu mahak unaba school da laktabagi warongna wari sarami maduda naina na machanupi bu themjan birami mathangi sinda Kabir amadi naina samudra khungban amada wari sanarami naina na aina togudariba thabase leibak ningbagira natragana ningba kairba mama amagi wakhalla haiba ai karimata khangdre adubu nangna taw haiba thabado ai tawrage kari taw haiba no haiduna hanglami maduda kabirna aina nongona wasaktuna hairi naha kari su khudong thiba nangloi maduda naina na kabir ai nangbu thajade nangumba nathanda naitom taraba imung manung su leitaba misak amada aina thajaba thamba ngamloi adubu nang aiga yanariba nangna hairiba thabak adudagidi aina thairaga chatpadi ngamde harami maduda kabirna amukka hanna aina nongonda wasaktuna hairi aina nongonda khudong thiba amata nanghaloi maduda nainana aina nangi namitta yengbada uba phangle madudi naha ase thamoi sengba lanmi amani asumna nainana mahaki furit khawdagi Ruhini yekpa drawing adu puthorei aduga mahakna masi Ruhina holiday thoglakpa matamda mahaka aiga Australia da chatpagi apamba mahaki mang aduni aduga nangna ningsingadabadi nahaki civilian asset naina ase Firoz ki manakta mathanda chatpa nate mahakna chatpa matamda sahi tarukta ngairibi Ruhi kawba nupi macha amasu yawi habase nangna ningsingadabani naina na makha tarduna picture ado nangi thaba tu mapung pharba matamda ai nangondage amuk lauge haimlaga chatki Kabir Ruhini ekpa picture adu non thaduna yenglami asomna mathangi sinda naina Firoz ki security kharga loinana mahak Firoz na leri mafam aduda laklami naina Kabir na hairakpa tawgudarbi thabak sing adu ningsing duna lai mahakna tawgudarbi si Kabir na pirakpa pen drive adu Firoz contractor ki laptop adu da thinba aduni laptop adu thillaba matung Kabirna data sing adu copy toraba matungda mahaki masak uba ngamdaba invisible says piece sing adu kana no haiba khangadoribani amadi mahakna mathang tawgudoriba thabak sing adu khangba ngamgadoribani naina Firoz contractor gi manak yokre Kabirna somda ising mathakta hi macha ama tawraga naina na chatkhiba adu yengli Firoz contractor gi manak yorba matung naina na Firoz ta kadaidano machatkedaba mali haiduna hanglami maduda Firoz na hoi ngasi leigidoriba sina aigi aroiba hingni aina ningjaba aina pamjaba misak aduna aigi imangna momon noklare yu thakkadra haiduna hanglami maduda nainana hoi haiduna khummi Firoz na waiter sing adu ron sillaga 1978 ki saturator bottle ama piyu harami tanja adu nainana onthoraklaga Firoz ki laptop adu kadaida leibagi haiduna yenglami maduda Firoz ki laptop adu table mathak amada leiba urami asomdana Kabirda Colonel Lutrana phone tawglami aduga defense minister Sarna Patelna nahangna toriba thaba adu kanaba phangdrabadi hayeng halaklo haire I harami maduda Kabirna Colonel ai amu phone kona toroke hairiba thabak adu aina pangthokli hojik thabak adugi mayai chansalakuna hojik leire harami maduda Colonel na kari haiba haiduna yamna ngakna hanglei maduda Kabirna Firoz hojik nupi macha amaga leiri mahakna nupi asi tha kayagi mamangdagi mahaka muktang unaba phangnaba haiduna honaba nupini mahakna ikhoina mangonda piriba drive adu Firoz ki laptop ta thillaga mahakna connect torokadoribani maduda Colonel Lutrana
Good luck. Nahang na report sing ado ingon da yam thuna tharo hayeng nate ngasimak tharo hairmi. Makhoi ni phone thamnarba matung Colonel Lutra kanagumba amada phone adu metuna toromi. Aduga Kabir na somda Firoz ama dinainagi visual feedback adu yengli. Matam madada Kabir na Firoz ki phone adu laglaga Firoz na phone adu pairaga thokiba adu mahaki laptop ki screen adu urami. Tanja adu maktada Aditi na su Kabir da phone toroklami. Mauda Kabir na phone adu paikhalaga hauzik phone torokiganu hairami. Maduda Aditi na yamna thuba amagi ni hairami. Kabir na karino haidana hanglami. Maduda Aditi na contractor adu ki girlfriend singi marakta yamna ot oiba misak ama yaure. Makhoi ayambadi models, dancer amadi actress singni. Sahi tara manga dagina kun manga phaugi manungda leiba ngaktani. Maduda Kabir na ot oiba misak adu kanano haidana hanglami. Aditi na makha tarduna sahi nifu surabi doctor amani. Adu mahakna kaidorobage haidana Kabir na hanglami. Aditi na maha si prithibhi da khwaidagi plastic surgery da hai singlaba doctor amani. Mahaki clinic asi jurist lay. Aduga mahaki clinic asi millionaire sing khaktana changma ngami. Maduda Kabir na mahakna video adu check toge maming amadi tang adu hairo hairami. Maduda Aditi na Dr. Malika Singhal 12 March 7 PM haidun hayaglami. Kabir na video adu check tormi check tongna naina amadi Firoz ki video feedback adu su yenglami. Video adu da Firoz na naina da phone wari sana washroom leifam adu taklami. Naina na mirak talak haipet yenglaga mahaki pen drive adu Firoz contractor ki laptop adu thilami. Asumna somduna Kabir na Aditi na tharkiba video adu yengli. Video adu ki matungina Firoz contractor asi Rizwan Ilyasi ni haiba khanglami. Nupi aduna Rizwan Ilyasi asi Firoz contractor adu ki sapham oinanaw gidamak surgery tokthokpani. Kabir video adu yamna ngakna hanjin yenglami. Asomdana nainana washroom dagi tholaklaga mahakna thilamba pen drive adu yengluba matamda pen drive adu laptop adu da yaramdre. Nakan dagi Firoz ki saktam lawriba Rizwan Ilyasi na karigumba pot khara mangkhibra haiduna hanglaklaga pen drive adu lei. Naina aduki matik pakhalami. Rizwan Ilyasi na makha tarnuna nangna toriba adu soire masigi laptop se Firoz contractor gi nate Rizwan Ilyasi gi ni aduga Rizwan Ilyasi bu ukhraba miyoi sing sargada ngaiduna leramba ngaktani. Asumna Rizwan Ilyasi na leriba mafam adu mai punna muthakki. Kabir mahaki boat adu start toroga mahak Rizwan Ilyasi na leriba mafam adu tamna thaujalai. Mahak mafam adu da yamna kanna sensilaglami. Akoibada leramba security sing adu mahakna nongmaina kaptuna halami. Mahakna ngahak mate ama sensilaglaba matungda mahaki mamangda nainagi asiba hakchang adu tarai. Mahak khangan hallaga wakhan mangduna nainagi asiba hakchang adu yenglami. Matam aduda Rizwan Ilyasi helicopter ama tongduna mafam adagi chatkhi. Kabir nainagi manakta phamtharai. Aduga mahakna nainada sakhiba wasaksing amadi nainana hairamba wahaising adu mahak ningsinglami. Mathangi sinda Aditi amadi Kabir wari sanarami. Aditi na Sir nahak tuminna laikhriba karigino. Nahaki report sing adu Colonel da update toro hairami. Mauda Kabir na Firoz ka nainaga lei hebase Colonel khaktani khangliba. Aduga minute 10 gi matungda naina sire. Maduda Aditi na nahakna Colonel bu singnaribra haiduna hanglei. Maduda Kabir na makha tarduna invisible oiba CS ki piece mari rook knight bishop amadi pawn haiba do khangdri phawba ai kanagumba mata thajaba thamloi hairami. Maduda Aditi na hairiba sing adu nahakna matau karamna thigadoribano hairami. Kabir na nahak aigi mateng pangadra haiduna hanglei. Aditi na pangani haiduna khumi. Maduda Colonel ki background check toro hairami. Maduda Aditi na yamna ngakna Colonel dabo aduga atopa kana ga toro uge hairami. Maduda Kabir na aiga mahaka wari sanakhraba matung atopa kana ga wari sanabage haibadusu thidoro hairami. Aditi na aina mahaki tax record amadi bank account na singbasu check torolage hairami. Maduda Kabir na mahanga credit card te sizinaramoy adu nataba karigumba khara thigalau. Mahaka naknaba mahaki marup mapangsing ikui kuiduna kanaba khudongchawa phangkiba singsu thigalu.
ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯗꯤꯇꯤꯅ ꯍꯣꯏ, ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯪꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯅ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯁꯤꯟ ꯑꯗꯨꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯧꯕ ꯏꯍꯥꯟ ꯍꯥꯟꯕ ꯁꯤꯟ ꯑꯗꯨ ꯎꯠꯂꯤ꯫ ꯚꯤ.ꯀꯦ. ꯅꯥꯏꯗꯨꯅ ꯁ꯭ꯅꯥꯏꯄꯔ ꯄꯥꯏꯕ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯑꯃꯗ ꯐꯔꯤꯗ ꯍꯛꯀꯥꯅꯤꯕꯨ ꯍꯥꯠꯅꯅꯕꯒꯤ ꯑꯣꯔꯗꯔ ꯇꯧꯕꯒꯤ ꯁꯤꯟ ꯑꯗꯨ ꯎꯠꯂꯤ꯫ ꯑꯗꯤꯇꯤꯅ ꯀꯕꯤꯔꯗ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯅꯦꯜꯒ ꯀꯕꯤꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯤꯅꯤꯠ 2ꯒꯤ ꯃꯇꯨꯡꯗ ꯚꯤ.ꯀꯦ. ꯅꯥꯏꯗꯨꯗ ꯀꯔꯅꯦꯜꯅ ꯐꯣꯟ ꯇꯧꯏ ꯑꯗꯨꯒ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯤꯇꯤꯅ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯚꯤ.ꯀꯦ. ꯅꯥꯏꯗꯨꯒꯤ ꯃꯁꯛ ꯂꯣꯠꯄ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠꯁꯤꯡ ꯂꯩ, ꯃꯍꯥꯛꯀꯤ ꯂꯟ-ꯊꯨꯝ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯟꯗꯒꯤ ꯃꯉꯣꯟꯗ ꯄꯩꯁꯥꯒꯤ ꯈꯨꯗꯣꯟ ꯄꯤꯔꯛꯈꯤꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯩ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯄꯨ ꯌꯣꯛꯈꯠꯇꯨꯅ ꯊꯝꯕꯅꯤ, ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯌꯦꯡꯁꯤꯜꯂꯨꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯕꯤꯔꯅ ꯊꯥꯒꯠꯆꯔꯤ ꯑꯗꯤꯇꯤ, ꯍꯧꯖꯤꯛ ꯑꯩꯅ ꯃꯍꯥꯛꯄꯨ ꯌꯦꯡꯂꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁ꯭ꯅꯥꯏꯄꯔ ꯑꯗꯨꯅ ꯚꯤ.ꯀꯦ. ꯅꯥꯏꯗꯨꯒꯤ ꯌꯦꯠ ꯊꯪꯕ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯀꯥꯞꯄꯝꯃꯤ꯫ ꯀꯥꯞꯂꯛꯂꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯀꯕꯤꯔꯅ ꯀꯥꯞꯂꯛꯄꯅꯤ ꯍꯥꯏꯕ ꯚꯤ.ꯀꯦ. ꯅꯥꯏꯗꯨꯁꯨ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯕꯤꯔꯅ ꯃꯈꯥ ꯇꯥꯔꯒ ꯔꯤꯖꯋꯥꯟꯒꯤ ꯁꯇ꯭ꯔꯪꯒꯤ ꯃꯔꯨ ꯃꯔꯤ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ? ꯅꯍꯥꯛꯅ ꯑꯃꯅꯤ꯫ ꯃꯗꯨꯗ ꯚꯤ.ꯀꯦ. ꯅꯥꯏꯗꯨꯅ ꯅꯍꯥꯛꯅ ꯈꯜꯂꯤꯕ ꯑꯗꯨ ꯂꯥꯜꯂꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯀꯕꯤꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯚꯤ.ꯀꯦ. ꯅꯥꯏꯗꯨꯅ ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤ, ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ꯫ ꯃꯗꯨꯗ ꯀꯕꯤꯔꯅ ꯃꯈꯥ ꯇꯥꯔꯒ ꯕꯤꯁꯣꯞ, ꯔꯨꯛ, ꯅꯥꯏꯠ, ꯄꯥꯎꯟ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯚꯤ.ꯀꯦ. ꯅꯥꯏꯗꯨꯅ ꯃꯅꯥꯛꯇ ꯂꯩꯕ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯐꯣꯟ ꯇꯧꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯕꯤꯔꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯀꯞꯈꯥꯏꯔꯝꯃꯤ꯫ ꯚꯤ.ꯀꯦ. ꯅꯥꯏꯗꯨꯅ ꯑꯩ ꯏ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯀꯕꯤꯔ, ꯑꯗꯨꯅ ꯑꯩ ꯑꯦꯝꯕꯨꯂꯦꯟꯁ ꯑꯝꯇ ꯀꯧꯖꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯀꯕꯤꯔ ꯂꯦꯞꯄ ꯂꯩꯇꯅ ꯃꯈꯥ ꯇꯥꯅ ꯍꯪꯉꯤ, ꯔꯨꯛ, ꯅꯥꯏꯠ, ꯄꯥꯎꯟ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ? ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃ ꯀꯧꯕꯤꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯚꯤ.ꯀꯦ. ꯅꯥꯏꯗꯨꯅ ꯑꯍꯨꯝ ꯅꯠꯇꯦ, ꯑꯇꯣꯞꯄ 2 ꯈꯛꯇꯅꯤ꯫ ꯀꯕꯤꯔꯅ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯚꯤ.ꯀꯦ. ꯅꯥꯏꯗꯨꯅ ꯑꯩꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤꯕ ꯃꯤꯑꯣꯏꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯈꯪꯕ꯫ ꯃꯗꯨꯗ ꯀꯕꯤꯔꯅ ꯃꯃꯤꯡ ꯍꯥꯏꯔꯛꯎ ꯅꯥꯏꯗꯨ, ꯑꯩꯅ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤ ꯃꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯥꯏꯗꯨꯅ ꯁ꯭ꯔꯣꯐ, ꯖꯤꯃꯤ ꯁ꯭ꯔꯣꯐ, ꯂꯦꯐꯇꯤꯅꯦꯟꯠ ꯖꯤꯃꯤ ꯁ꯭ꯔꯣꯐꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯕꯤꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯍꯥꯛꯅ ꯃꯉꯣꯟꯗ ꯅꯥꯏꯅꯥꯒꯤ ꯃꯔꯝꯗ ꯍꯥꯏꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯥꯏꯗꯨ ꯂꯥꯜꯂꯨꯔꯕ ꯃꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ, ꯀꯕꯤꯔ, ꯑꯩꯅ ꯅꯉꯣꯟꯗ ꯁꯟꯗꯣꯛꯅ ꯍꯥꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯃꯨꯛꯇꯪ ꯄꯤꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯕꯤꯔꯅ ꯄꯤꯒꯅꯤ, ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯔꯥꯏꯕꯛꯇ ꯃꯍꯥꯛꯀꯤ ꯁ꯭ꯅꯥꯏꯄꯔ ꯑꯗꯨꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯤꯕ ꯑꯁꯤꯅ ꯀꯕꯤꯔꯅ ꯂꯦꯐꯇꯤꯅꯦꯟꯠ ꯀꯔꯅꯦꯜ ꯖꯤꯃꯤ ꯁ꯭ꯔꯣꯐꯄꯨ ꯑꯦꯔꯣꯄ꯭ꯂꯦꯟ ꯃꯅꯨꯡꯗꯒꯤ ꯏꯟꯊꯗꯨꯅ ꯍꯥꯠꯈꯤꯕ ꯑꯗꯨꯅꯤ ꯎꯠꯂꯤꯕ ꯑꯁꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯗු ꯁꯤꯟ ꯑꯁꯤꯗ ꯎꯠꯂꯤ꯫ ꯀꯕꯤꯔꯅ ꯖꯤꯃꯤ ꯁ꯭ꯔꯣꯐꯄꯨ ꯏꯟꯊꯔꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯅꯥꯏꯗꯨ ꯅꯠꯇꯕ ꯔꯤꯖꯋꯥꯟ ꯏꯂꯤꯌꯥꯁꯤꯒꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ 2 ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯖꯤꯃꯤ ꯁ꯭ꯔꯣꯐꯅ 2 ꯅꯠꯇꯦ, ꯑꯃꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯗꯨꯗ ꯀꯕꯤꯔꯅ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ, ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯖꯤꯃꯤ ꯁ꯭ꯔꯣꯐꯅ ꯗꯥꯛꯇꯔ ꯎꯠꯄꯥꯜ ꯕꯤꯁ꯭ꯋꯥꯁꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯀꯕꯤꯔꯅ ꯖꯤꯃꯤ ꯁ꯭ꯔꯣꯐꯇ ꯔꯤꯖꯋꯥꯟ ꯏꯂꯤꯌꯥꯁꯤꯒꯤ ꯃꯊꯪꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯖꯤꯃꯤ ꯁ꯭ꯔꯣꯐꯅ ꯑꯩꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯗꯣꯛꯇꯔ ꯎꯠꯄꯥꯜ ꯕꯤꯁ꯭ꯋꯥꯁꯇꯒꯤ ꯔꯤꯖꯋꯥꯟ ꯏꯂꯤꯌꯥꯁꯤꯗ ꯗ꯭ꯔꯥꯏꯕ ꯑꯃ ꯁꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯉꯤ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕꯗꯨꯒꯤ ꯃꯇꯨꯡ ꯀꯕꯤꯔꯅ ꯖꯤꯃꯤ ꯁ꯭ꯔꯣꯐꯄꯨ ꯄ꯭ꯂꯦꯟ ꯑꯗꯨꯗꯒꯤ ꯏꯟꯊꯈꯤ꯫ ꯑꯁꯨꯝꯅ ꯃꯔꯛ ꯑꯁꯤꯗ ꯀꯕꯤꯔꯅ ꯈꯥꯂꯤꯗꯇ ꯗꯥꯛꯇꯔ ꯎꯠꯄꯥꯜ ꯕꯤꯁ꯭ꯋꯥꯁ ꯍꯥꯏꯅ ꯊꯥꯕ ꯆꯦ ꯃꯆꯦꯠ ꯑꯃ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯊꯪꯒꯤ ꯇꯥꯔꯒꯦꯠꯅꯤ ꯍꯥꯏꯗꯨꯅ ꯎꯠꯂꯝꯕ ꯑꯗꯨ ꯎꯠꯂꯤ꯫ ꯗꯥꯛꯇꯔ ꯎꯠꯄꯥꯜ ꯕꯤꯁ꯭ꯋꯥꯁ ꯀꯅꯥꯅꯣ, ꯀꯗꯥꯏꯗ ꯂꯩꯕꯅꯣ, ꯀꯔꯤ ꯊꯕꯛ ꯇꯧꯕꯒꯦ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯄꯥꯔꯠ 2ꯗ ꯑꯃꯨꯛ ꯃꯌꯥꯝꯅ ꯇꯥꯕꯤꯒꯅꯤ꯫